Manglam satki matamda nuksibagi magun asi thak yamna wang lerami hainai. Adubu matamsida nuksibagi magun asi arang arak paisana mo chenkhrabasu ngasi Japan gi jahi 58 suraba nupa amagi mafamdadi Manglam satki nuksibagi magun asi lengdana leiri haba ulli. Ngasi puduna laksariba wari asi Japan gi kallaba tsunami amana puduna Sikhrabi Mahakki Nupigi haksangbu samudragi paklaba irol nungda ngasifaoba thiriba nupa amagi warini. March ki date 11, 2011 da Japan gi honsu haraga khangnaba Japan gi yamna maru oiba ithat asida yamna powerful oiba earthquake ama tawki. Yuar haba sina achauba tsunami ama form tawdana Japan gi northeastern thangba sarukta yamna chauna safu ma piki. Achauba disaster asina miyoi 18 gi mathakta siba amadi sokpa kaya yauki amadi kaya amana thiba khangdana mangki. Mangki basingi manungda Yasuo Takamatsu gi loinabi Yasuo Takamatsu su amani. NY Times ki report amagi matung inna couple asi 1988 ta ahanba thengnaki. Matamdu Yuko si sahi kun ngamanga khata ngairami amadi Onagawa da leiba 77 bank haira khangnaba bank asigi employee amasu oirami. Amaromda Yasuo Japan gi ground defense force GDF ki mathona leba soldier ama oirami. Makoi ani asi Yasuo gi boss na sakhangnan kibani. Numittugi hauna makoi ani nungsinaki. Yasuo na mahakki nupi Yuko gi momon nolagata leiba maithong amadi magi chamchamjaba ingtapsaba matawduda ngaujarami. Yuko si classical music da yamna ngaujabi amadi lai yekpazu yamna pamjarami. Mahakna watercolor sizinaduna yekpa lai singadu mahakki mapuroiba Yasuo khangnatana topa kanamtada yenghalamde. Sahi dumaktada makoi ani luhongduna honsu hariba mafamdada lerami. Makoi ani gi nungshiraba machanupa amaga machanupi amaga phangjarami. Numitu Yasuo na Mahakki Nupibu hanagum magi thabuk tawriba bank aduda thilamlaga mahakki manembokpu Shinomaki da leiba hospital amada thilami. Madugi matung mahakna halakpagi lambidani ngasi prithvi pumbana angakpa phawkiba 9.0 magnitude wangna minute 3 chupna hakiba jwar habagi thodok adu thokibasi. Mahak Onagawa da halaktuna tsunami asigi pawtarami mahakki machanupabu safe oina lei haina University dagi call tawduna hairaki adubu mahakki machanupidi safe oiribra natraga oidabra haibagi paw Yasuo da phanglamde amadi mahakki nupibu su mahakna contact tawba ngamlamde. Somdana mahakki nupina thabak tawriba 77 bank asigi manager na achauba 20 feet wangba tsunami gi wave ama lakle haibagi paw taraduna mahakki employee khudingmak building asigi aroiba matondu phawba kakatuna masa kanjanaba honaro haina laukthuknami. Building asi 30 feet wangba building ni adubu punamak tayonaduna tsunami wave asina bank asigi manak yoropatadi mahakki wave asi 49 to 57 feet wanga lakhi. Khudakta building asida safokana yaiduna employee 16 gi manungda employee 12 wave asina puduna chatki. Masida mahakki nupi Yuko su yauki. Tsunami thokraba ta khragi matungda magi nupi gi cell phone adu makoigi 77 bank adugi manaktagi phangba ngki. Cell phone asida kallaba web aduna Yuko leiriba bank adu yoroktingi mahakki mapuroibada message ani tharamba thengnaki. Message adu da mahak yamna kire yamna chawa tsunami ni nang kamaina tawri ayumda yamna chatningi haina iramki. Adubu message adu Yasuo gi mafamda yoroklamkhide. Mahakki aroiba mikopta mapuroibagi mafamda iramba wai kharasina Yasuo gi thamoi machetana kaikhi. Inakta momon noktana lerambi ai yaudana mikup ama fawba leijaba ngamjakhidrabi mahakki thawai yaudtraba hakchang aduna paklaba samudragi ithak ipom kallaba iridugi manungda aibu wana ngaramgani khanduna Yasuo Takamatsu na mahakki loinabigi hakchangbu samudragi paklaba pak asida luptuna thibada soidana phangani khanjaki. Mahakki nupibu thirunaba sahi 53 suraba Yasuo na luraba samudragi manungda kamdongna luptuna chatkani haibegi maramda diving lesson kaya ama tamlami. 2013 dagina ngasifaoda Yasuo na samudragi manungda masing khangdaba dive kaya ama tawduna ngasifaoba thiri. Adubu ngasifaoba mahakki nupigini haiba karigumba amata phanglamde. Nuksibagi kallaba iraida irupkraba Yasuo Takamatsu na
ngasisu mahaki loinabigi thawai yaudraba hakchang nongmodi soidin phangani khanduna adumak makha tana thiri samudragi paklabi ipak asida miyoi amagi hakchang thiba haibasi araiba nate miyoi kaya amana mabu khamlami amadi themjilami masimak Yasuo masamaksu khangi adubu mahakna yaba kawba leramdi mahakna haiki chummi masi yamna aruba thabak amani adubu phana aruba thaba ama oiragasu magi nupigi thawai yaudraba hakchangbu phangnabagi lambidi masi natana topa leite ai hojik magi manakta naksinba horabani matamdagi Japan gi Sendai hariba mafamduda leiba Tohoku Medical and Pharmaceutical University gi forensic pathologist ama oiriba Tetsuya Takagi nasu Yasuoda mahaki nupigi hakchang thiba phanglaroi mahaki nupigi hakchang adu maset kya thokna samudada chentharamlani haiki mahakna sumakhatagi madudi karigumba miyoibagi hakchang ama samudada tasen khidana mangkiba thoklabadi hakchang adugi maramda kanamatana karisu haiba ngamloi kanamtana sea moves amadi flows ki maramda mamutana khangba ngambanate karigumba hakchang aduna samudragi certain depth ta lukhrabadi body du lengdana leramgani adubu body adu aduki matik soft airamlani karigumba ama hektana sokluba thenglubada loina kintharamlani haina magna Yasoda haiki wari asimak Japan gi national media kayadagi viral oiraktuna ngasi prithvi pumbada thamoide yamna waba wari ma oiri masigi matung Yasuo Takamatsu gi life ta based over short film ama puthoktuna tongan ba film festival singda ulami film asigi maming Nowhere to Go But Everywhere film asi Eric Sirai amadi Masako Sumurana direction piduna putoki video asi kamdo bibigi amadi adomda kari fawe habdu comment da thambiramu adomna channel asibu support tabiboina subscribe like share tawbiramu aroiboina punamapu thagachari